ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝꯕꯥꯟꯗꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯁꯛꯂꯣꯟ ꯀꯌꯥ ꯎꯔꯒ ꯉꯥꯎꯖꯕꯤ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯪꯕꯥꯟꯅꯕ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ, ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡ, ꯑꯀꯤꯕ ꯄꯣꯛꯍꯜꯂꯤꯕ ꯅꯣꯡꯈꯣꯛ ꯅꯣꯡꯂꯥꯎ, ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥ ꯈꯜ ꯉꯥꯛꯂꯤꯕ ꯅꯣꯡ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨ ꯅꯤꯡꯊꯧꯗꯤ ꯁꯣꯔꯥꯔꯦꯟ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯇꯥꯏꯕꯪꯕꯨ ꯈꯪꯍꯟꯅꯕ ꯆꯨꯝꯊꯥꯡ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯗꯨꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯅꯥꯏꯕꯨ ꯆꯥꯟꯕꯤꯍꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯌꯥꯝꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯆꯥ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯖꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯊꯣꯛꯈ꯭ꯔꯕ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯄꯨꯟꯁꯤꯗ ꯂꯨꯍꯣꯡꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯤꯔꯨꯕꯗꯨꯒꯤꯗꯃꯛ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯕꯗ ꯀꯞꯂꯝꯃꯤ꯫ ꯀꯔꯝꯅ ꯌꯨꯝꯕꯥꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯐꯪꯒꯗꯧꯔꯤꯕꯅꯣ, ꯀꯔꯤ ꯎꯄꯥꯏꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯑꯋꯥꯕꯁꯤ ꯃꯍꯥꯛꯀꯤ ꯁꯃꯨ ꯌꯥꯏꯁꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯈꯪꯅꯤꯡꯕꯅ ꯃꯕꯨꯡꯉꯣꯗ ꯌꯥꯏꯁꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯪꯂꯝꯃꯤ꯫ ꯁꯣꯔꯥꯔꯦꯟꯅ ꯃꯥꯂꯦꯝꯗ ꯆꯠꯇꯨꯅ ꯂꯥꯏꯅꯤꯡꯕꯤ ꯑꯃꯗ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯄꯤꯔꯨꯕꯒꯤ ꯋꯥꯔꯤ ꯌꯥꯏꯁꯗ ꯇꯝꯂꯤ꯫ ꯀꯔꯤ ꯎꯄꯥꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯃ ꯐꯪꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅ ꯍꯥꯏꯖꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯃꯔꯤ ꯑꯃꯇꯪ ꯊꯝꯂꯒ ꯃꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯖꯅꯤꯡꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯊꯧꯔꯥꯡ ꯑꯃꯇꯪ ꯄꯥꯏꯈꯠꯆꯕ ꯉꯝꯖꯒꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯏꯁ, ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯗꯥ ꯄꯤꯔꯕꯅꯤ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯁꯃꯨ ꯌꯥꯏꯁ ꯑꯍꯤꯡ ꯑꯃ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯤꯒꯤ ꯏꯪꯈꯣꯜꯗ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯏ ꯀꯥꯔꯕ ꯌꯥꯏꯁꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡ ꯑꯃꯗꯤ ꯃꯍꯤ ꯃꯆꯨꯝꯅ ꯂꯩꯃꯥꯏ ꯆꯣꯠꯈꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯥꯏꯁ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯏꯁꯅ ꯌꯥꯔꯦꯛꯐꯝ ꯑꯗꯨꯗ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯄꯥꯛꯄ ꯃꯀꯥꯅ ꯂꯦꯞ ꯊꯨꯝꯅ ꯋꯥꯡꯈꯠꯂꯛꯄꯗ ꯌꯦꯟꯗꯦꯝꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤꯅ ꯌꯦꯟꯗꯦꯝ ꯑꯗꯨꯒꯤ ꯃꯀꯥ ꯑꯃ ꯍꯦꯛꯂꯒ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤꯗꯨ ꯀꯪꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯕꯤꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯪꯗ ꯁꯣꯔꯥꯔꯦꯟ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯍꯦ ꯄꯨꯛꯆꯦꯜ ꯆꯦꯠꯄꯤ, ꯅꯪ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯒꯅꯤ꯫ ꯃꯄꯥꯗꯤ ꯑꯩꯒꯤ ꯁꯃꯨ ꯌꯥꯏꯁꯅꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯁꯣꯔꯥꯔꯦꯜꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯝꯊꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯈꯤ꯫ ꯑꯉꯥꯡꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯔꯥꯁꯤꯒꯨꯟ ꯆꯪꯈꯣꯟꯕꯤ ꯑꯣꯏꯅ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯨꯁꯨꯛ ꯃꯨꯔꯕ ꯁꯥꯡꯂꯕ ꯁꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯃꯤꯡ ꯁꯝꯁꯥꯡꯕꯤ ꯊꯣꯜꯂꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯕꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯅꯤ, ꯂꯝꯖꯥꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯛꯄ ꯇꯥꯔꯤ꯫ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯤꯃꯥꯡ ꯊꯣꯛꯅꯤꯡꯂꯛꯇ꯭ꯔꯦ꯫
ꯃꯃꯥꯗ ꯃꯄꯥ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯅꯩꯔꯝꯃꯤ꯫ ꯀꯔꯝꯅ ꯃꯆꯥꯕꯨ ꯊꯦꯝꯁꯤꯒꯦ ꯈꯟꯕꯗ ꯂꯥꯏꯅꯤꯡꯕꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔꯥꯔꯦꯟꯒꯤ ꯃꯐꯝꯗ ꯑꯋꯥꯕꯒꯤ ꯋꯥꯀꯠ ꯊꯥꯡꯒꯠꯇꯨꯅ ꯇꯦꯡꯊꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯎꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯈꯥꯡ ꯀꯟꯕꯤ, ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯆꯥꯗ ꯑꯁꯦꯡꯕ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯂꯣ꯫ ꯑꯆꯤꯛꯄ ꯎꯃꯪ ꯑꯃꯗ ꯅꯣꯡꯃ ꯅꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯍꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯅꯆꯥꯕꯨ ꯀꯧꯍꯜꯂꯨ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯄꯥ ꯃꯆꯥ ꯃꯁꯛ ꯈꯪꯅꯍꯜꯂꯨ꯫ ꯅꯆꯥꯅ ꯈꯨꯗꯣꯡ ꯊꯤꯔꯕꯗꯤ ꯃꯄꯥ ꯇꯦꯡꯕꯥꯡꯕꯒꯤꯗꯃꯛ ꯃꯤꯀꯨꯞꯇ ꯊꯨꯡꯂꯒꯅꯤ꯫ ꯑꯩꯒꯤ ꯋꯥ ꯊꯥꯖꯧ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯅꯤꯡꯕꯤ ꯃꯆꯥꯒꯤꯗꯃꯛ ꯏꯀꯥꯏꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒꯦ ꯈꯟꯅ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯃꯆꯥꯕꯨ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯃꯃꯥꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯝꯁꯥꯡꯕꯤꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯌꯥꯏꯁꯥ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯒꯤ ꯆꯔꯩꯅ ꯀꯨꯞꯄ, ꯂꯨꯄꯥꯒꯤ ꯑꯆꯧꯕ ꯃꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ, ꯂꯥꯏꯕꯛꯇ ꯃꯅꯤ ꯊꯥꯟꯕ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕ, ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯅꯤꯅ ꯄꯨꯟꯈꯤꯕꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯥꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯃꯥ ꯑꯣꯏꯕꯤ, ꯅꯪꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯪꯒꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤ ꯑꯩꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯦ꯫ ꯖꯨꯛ ꯀꯌꯥ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯍꯜꯂꯦ꯫ ꯑꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ! ꯍꯪꯒꯣꯏꯒꯅꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯎ, ꯆꯪꯁꯤꯜꯂꯛꯎ ꯏꯄꯥꯒꯤ ꯅꯥꯛꯇ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯥꯅ ꯃꯆꯥꯕꯨ ꯃꯅꯥꯇꯣꯟꯅ ꯃꯀꯣꯛꯇ ꯃꯅꯒꯟꯗ ꯍꯟꯅ ꯍꯟꯅ ꯅꯥꯟꯕꯤꯔꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈ꯭ꯔꯦ꯫ ꯌꯥꯏꯁꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯅꯃꯥ ꯅꯆꯥꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯁꯣꯔꯥꯔꯦꯜꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ꯫ ꯃꯥꯂꯦꯝꯗ ꯂꯩꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯇꯦꯡꯕꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯞꯂꯤꯕ ꯃꯅꯤ ꯑꯁꯤ ꯂꯧꯍꯧꯔꯣ, ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯁꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯄꯣꯛ ꯑꯍꯨꯝꯂꯛ ꯁꯥꯌꯣꯟꯗꯨꯅ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ"꯫ ꯌꯥꯏꯁꯥꯅ ꯂꯥꯏꯕꯛꯇꯒꯤ ꯃꯅꯤ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯝꯁꯥꯡꯕꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯏꯀꯥꯏꯖꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ꯫ ꯁꯝꯁꯥꯡꯕꯤꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ, ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯃꯅꯤꯡ ꯊꯨꯡꯅ ꯄꯤꯖ ꯄꯤꯊꯛꯄ, ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯣꯟꯕꯤꯕ ꯈꯛ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯐꯣꯠꯄ ꯐꯅꯦꯛ ꯁꯦꯠꯂꯝꯃꯤ, ꯁꯦꯒꯥꯏꯕ ꯏꯟꯅꯐꯤ ꯏꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯀꯥꯏꯕ ꯄꯨꯟ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯝꯁꯥꯡꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯤꯗꯦꯟꯗ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡ ꯇꯨꯔꯦꯜꯒꯤ ꯃꯌꯥꯏꯃꯛꯇꯗ ꯍꯤ ꯍꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯁꯅꯥꯕꯨꯟ ꯄꯨꯕꯤ ꯄꯥꯝꯗꯦ, ꯆꯦꯒꯥꯏ ꯄꯨꯕꯤ ꯄꯥꯝꯃꯤ"꯫ ꯅꯣꯡꯃ ꯑꯃꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯍꯤꯗꯦꯟꯗ ꯑꯗꯨꯃꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯁꯅꯥꯕꯨꯟꯒ ꯁꯝꯁꯥꯡꯕꯤꯒꯤ ꯑꯀꯥꯏꯕ ꯄꯨꯟꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯇꯥ ꯑꯇꯩꯁꯨ ꯁꯅꯥꯕꯨꯟꯒꯤ ꯃꯍꯨꯠꯇ ꯄꯨꯟ ꯄꯨꯅꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯇꯨꯔꯦꯜꯗ ꯍꯤ ꯍꯣꯜꯂꯤꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡꯅ ꯍꯥꯏꯔꯛꯏ, "ꯐꯅꯦꯛ ꯑꯐꯣꯠꯄ ꯁꯦꯠꯄꯤ ꯄꯥꯝꯃꯤ"꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯀꯅꯥ ꯐꯅꯦꯛ ꯑꯐꯣꯠꯄ ꯁꯦꯠꯂꯤꯕꯅꯣ ꯍꯥꯏꯅ ꯃꯍꯩ ꯃꯍꯩ ꯌꯦꯡꯅꯩ꯫ ꯁꯝꯁꯥꯡꯕꯤ ꯈꯛꯇꯪ ꯁꯦꯠꯂꯝꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯍꯟꯕ ꯐꯅꯦꯛ ꯁꯦꯒꯥꯏꯔꯒ ꯐꯣꯠꯅꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯍꯟꯕ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃ ꯁꯝꯁꯥꯡꯕꯤꯕꯨ ꯁꯦꯠꯍꯜꯂꯒ ꯃꯈꯣꯏ ꯐꯅꯦꯛ ꯑꯐꯣꯠꯄ ꯁꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯤ ꯃꯉꯥꯗ ꯂꯥꯛꯈꯤꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡꯅ ꯁꯝꯁꯥꯡꯕꯤꯒꯤ ꯐꯖꯕ ꯁꯩꯊꯥꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯅꯔꯛꯂꯤ꯫ ꯑꯉꯥꯡꯕ ꯐꯅꯦꯛ ꯁꯦꯠꯂꯤꯕꯤ, ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯔꯤꯕꯤ, ꯄꯂꯦꯝ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯣ, ꯊꯃꯣꯏꯕꯨꯁꯨ ꯍꯨꯈ꯭ꯔꯦꯗꯣ꯫ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯀꯂꯛ ꯃꯤꯍꯧꯕꯅ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯈꯣꯏ ꯂꯣꯟꯅ ꯁꯝꯁꯥꯡꯕꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯐꯖꯅ ꯁꯤꯟꯅꯗꯨꯅ ꯅꯣꯡꯃ ꯃꯈꯣꯏꯅ ꯁꯝꯁꯥꯡꯕꯤꯕꯨ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯒ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯡꯕꯨꯟ ꯁꯦꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯁꯝꯁꯥꯡꯕꯤꯕꯨ ꯃꯇꯥꯁꯤꯡꯅ ꯐꯥꯔꯒ ꯎꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥ ꯀꯩꯅ ꯆꯥꯈꯤꯅꯕ ꯍꯨꯟꯗꯣꯛꯂꯝꯂꯤ꯫ ꯃꯇꯥꯁꯤꯡ ꯃꯌꯨꯝ ꯌꯧꯔꯒ ꯁꯝꯁꯥꯡꯕꯤꯗꯤ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅꯁꯨ ꯁꯝꯁꯥꯡꯕꯤꯕꯨ ꯊꯤꯔꯨꯅꯕ ꯆꯣꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯤ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯅꯤꯡꯕꯤꯗꯨ ꯃꯆꯥ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯌꯥꯆꯪꯕ ꯃꯇꯨꯡ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯝꯁꯥꯡꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯎꯔꯤꯅ ꯄꯨꯜꯂꯒ ꯑꯁꯨꯛꯄ ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯃꯄꯥꯕꯨ ꯀꯧꯖꯕꯗ ꯁꯥꯃꯨ ꯁꯪꯒꯨ ꯑꯃ ꯂꯥꯛꯇꯨꯅ ꯄꯨꯜꯂꯤꯕ ꯎꯔꯤ ꯊꯗꯠꯄꯤꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯁꯝꯁꯥꯡꯕꯤꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯔꯝꯕꯤ ꯂꯥꯏꯅꯤꯡꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯖꯗꯦ꯫ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯋꯥꯐꯝꯁꯤ ꯋꯥꯀꯠꯂꯨꯕꯗ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯛꯀꯅꯤ꯫ ꯅꯪ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯐꯔꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ? ꯑꯩꯈꯣꯏ ꯇꯟꯖꯥ ꯑꯃꯇꯪ ꯌꯦꯡꯈꯤꯁꯤ"꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯕꯗ ꯊꯥꯖꯈꯤꯕ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯝꯁꯥꯡꯕꯤ ꯃꯥꯡꯈ꯭ꯔꯦ, ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯆꯥ ꯑꯊꯛ ꯅꯤꯔꯨꯕ ꯉꯝꯗꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯅ ꯌꯥꯍꯧꯅꯗ꯭ꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯁꯝꯁꯥꯡꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯈꯔ ꯀꯥꯈꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯂꯒ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯤꯒꯅꯨ ꯆꯤꯡꯅꯒꯅꯨ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤ, ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯅꯪꯕꯨ ꯎꯅꯕ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯕꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯔꯣꯏ꯫ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯏꯕꯦꯝꯃꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯈꯣꯡꯂꯦꯛꯂꯛꯂꯒꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯈꯣꯡꯂꯦꯛꯂꯛꯂꯒꯅꯤ"꯫ ꯁꯝꯁꯥꯡꯕꯤ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯃꯤꯡ ꯇꯥꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯔꯣꯏ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯣꯡ ꯄꯦ ꯈꯟꯗꯨꯅ ꯗꯣꯂꯥꯏꯊꯛꯇ ꯂꯥꯏꯅꯤꯡꯕꯤꯒꯤ ꯌꯨꯝꯗ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯂꯥꯏꯅꯤꯡꯕꯤꯒꯤ ꯌꯨꯝꯗ ꯄꯩꯔꯝꯃꯤ꯫ ꯑꯀꯟꯕ ꯌꯥꯊꯪ ꯏꯟꯕꯗ ꯁꯝꯁꯥꯡꯕꯤꯕꯨ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯍꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯕꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕꯒꯤ ꯋꯥꯐꯝ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯀꯤꯕꯅ ꯅꯤꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯝꯁꯥꯡꯕꯤꯗ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯝꯁꯥꯡꯕꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯅ ꯃꯇꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯕꯨ ꯗꯣꯂꯥꯏꯗ ꯀꯥꯈꯠꯍꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯁꯝꯁꯥꯡꯕꯤꯅ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯄ ꯆꯍꯤ 50 ꯑꯃ ꯐꯥꯔꯛꯄꯒ ꯃꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫
ꯃꯍꯥꯔꯥꯅꯤꯒꯤ ꯐꯖꯔꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯌꯦꯡꯂꯒ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯀꯧꯅꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯉꯥꯡ ꯁꯤꯟꯅꯔꯝꯂꯒ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯄꯥꯝ ꯀꯨꯝꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀ ꯂꯩꯁꯤ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯂꯥꯏꯅꯤꯡꯕꯤꯒ ꯑꯍꯤꯡ ꯑꯃ ꯂꯩꯃꯤꯟꯅꯔꯒ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯅꯥꯏꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯔꯥꯅꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯃꯥꯡꯅꯈ꯭ꯔꯦ꯫ ꯂꯩꯃ ꯁꯝꯁꯥꯡꯕꯤꯗꯤ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯆꯪꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯅꯨꯡꯁꯤꯠ ꯇꯞꯅ ꯇꯞꯅ ꯅꯦꯝꯊꯔꯛꯈꯤ꯫ ꯃꯊꯟꯇ ꯎꯃꯪꯗ ꯀꯔꯝꯅ ꯂꯦꯛꯀꯅꯤ ꯈꯜꯂꯨꯕꯗ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯇꯦꯡ ꯅꯤꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯃꯄꯥꯕꯨ ꯊꯧꯑꯣꯏꯈꯤꯗꯦ꯫ ꯑꯁꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏꯖꯕ ꯂꯩ꯫ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯎꯁꯥ ꯀꯥꯔꯣꯡ ꯑꯃꯗ ꯐꯝꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯥꯗ ꯃꯩꯇꯥꯟꯃꯨꯛ ꯃꯨꯕꯤ, ꯃꯃꯤꯠꯅ ꯀꯣꯔꯐꯨꯃꯨꯛ ꯂꯥꯎꯕꯤ, ꯃꯔꯨ ꯈꯣꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯡ ꯐꯩꯒꯜ ꯑꯃ ꯂꯦꯡꯕꯥꯟꯗ ꯄꯨꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯣꯟꯕꯁꯨ ꯇꯥꯔꯝꯃꯤ, "ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ, ꯑꯩꯅ ꯄꯨꯔꯤꯕ ꯑꯁꯤꯗꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯁꯤ ꯑꯍꯤꯡꯕ ꯃꯤꯒꯤ ꯃꯅꯝꯅꯤ꯫" ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯅꯕ ꯂꯩꯔꯥꯏꯗ ꯂꯦꯞꯇꯨꯅ ꯍꯦꯛ ꯅꯣꯟꯊꯈꯤꯕꯒ ꯏꯈꯪ ꯈꯪꯕꯒꯨꯝ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯑꯃ ꯍꯜꯂꯛꯈꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯨꯄꯤꯒꯤ ꯃꯃꯤ ꯑꯃ ꯎꯔꯤꯕꯗꯨ ꯃꯁꯥꯒꯤ ꯃꯃꯤꯅꯤ ꯈꯟꯗꯨꯅ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯖꯔꯕ ꯁꯛꯐꯝ ꯑꯗꯨꯅ ꯁꯨꯝꯍꯠꯈ꯭ꯔꯕꯒꯨꯝ ꯃꯥ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤ, "ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯒ ꯏꯃꯥ ꯏꯄꯥꯅ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯅꯤ꯫" ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯃꯊꯟꯇ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯈꯥꯝꯕ ꯉꯝꯗꯅ ꯅꯣꯛꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯎꯊꯛꯇ ꯌꯦꯡꯈꯠꯂꯛꯈꯤ꯫ ꯃꯥ ꯂꯩꯃ ꯁꯝꯁꯥꯡꯕꯤꯕꯨ ꯎꯕꯗ ꯁꯥꯎꯕꯅ ꯉ꯭ꯔꯪ ꯉ꯭ꯔꯪ ꯉꯪꯗꯨꯅ ꯃꯈꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯛꯂꯤꯕ ꯂꯩꯃ ꯁꯝꯁꯥꯡꯕꯤꯒꯤ ꯃꯁꯝ ꯂꯥꯝꯂꯒ ꯆꯤꯡꯊꯔꯝꯃꯤ꯫ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯎꯊꯛꯇꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯐꯤꯖꯤꯗ ꯄꯨꯟꯕ ꯃꯅꯤ ꯂꯧꯊꯣꯛꯂꯒ ꯄꯨꯛꯅꯨꯡ ꯌꯧꯅ ꯌꯣꯠꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯊꯦꯡꯒꯨ ꯑꯣꯟꯈꯤꯕꯗ ꯃꯅꯤꯕꯨꯁꯨ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯤꯔꯕ ꯅꯨꯄꯤꯗꯨ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯃ ꯁꯝꯁꯥꯡꯕꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯊꯋꯥꯏꯅ ꯆꯪꯂꯝꯃꯤ꯫ ꯂꯩꯃ ꯁꯝꯁꯥꯡꯕꯤꯒꯤ ꯁꯛꯐꯝ ꯀꯔꯤꯁꯨ ꯀꯥꯏꯗꯅ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯈꯤꯕ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪꯗ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡꯕꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯊꯤꯕ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯐꯝꯂꯤꯕꯤ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯏꯄꯪ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯊꯣꯔꯛꯄꯁꯤꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯌꯥꯝ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯃꯥꯌꯣꯛꯅꯕꯗ ꯑꯀꯤ ꯑꯈꯪ ꯅꯪꯈꯤꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯆꯨꯝꯃꯤ, ꯃꯍꯥꯔꯥꯅꯤꯗꯨ ꯆꯌꯣꯜ ꯈꯔꯒꯤ ꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯆꯠꯅꯔꯣꯜ, ꯃꯍꯥꯔꯥꯅꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ, ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯊꯧꯒꯤ ꯑꯔꯨꯕ ꯋꯥ ꯇꯥꯅꯐꯝꯁꯤ ꯃꯍꯥꯔꯥꯅꯤꯅ ꯑꯣꯏꯈ꯭ꯔꯦ꯫ ꯊꯦꯡꯒꯨ ꯑꯣꯟꯈ꯭ꯔꯕꯤ ꯂꯩꯃ ꯁꯝꯁꯥꯡꯕꯤ ꯃꯄꯥꯅ ꯄꯤꯔꯝꯕ ꯃꯅꯤꯒꯤ ꯄꯥꯡꯒꯜꯅ
महारानी ओइरंबा मपोक काउद्री मचाबु निंगसिंगदुना तत्तना कपलमी नोंगमदी nga phaba amagi langda thenggu thurami mabu soidana hatlagani khangbana mapagi mani thibong thirinda lotlami mathwaisu mani lotliba maphamda leirami nga phabana thenggu hatlaga sembada thibong marin lauthoklaga magi ingkholgi chuthekta phumlami ikui kuidana mapham adudagi leihau pambi ama haurakhi sahi ahumgi tungda leihau pambi khoithumnaba manam chenba lei satlami matam asum haukiba khanghaude leima samsangbina pokchaba ningthaugi machadu pungkak chaurakli nongma konungi angang mamanaba kharaga loinana rajkumardu mafam kayada sanaba chatlami makhoina nga phabagi ingkholda satliba sana machugi leihau urure angang singna uthakta kaduna apamba leihau heklaga makhada kumtharakhi adubu rajkumardi matolomna kakhatuna khwaidagi phajaba leihau ama heknaba hotnarami matam masida una usa maraktagi menglaba nungsiraba khonjel amana hairakhi imagi ibungo aisi achamba leihau nate nangbu pokpi nama leima samsangbini aibu umangda hingjabina hatlabada aigi thawaina mathang mathang sayolakpana leihau pambisi oina haurakpani hauzik konungda leiribi maharani adu aibu hatkiba hingchabi aduni mana leibak asi tumna manghalakadauri nang seksilu leibak prajabu napa ningthaubu loinana nama aibu kallu leibak na saba nupigi murti amada aina oliba pambi asigi leihau pareng ama huklabadi nama aigi hanagi sakpham olakani wafamsi nang kanadasu tamthokanu wahai singsi tabada ningthau machadu kibagum ngakpagum taurami adubu mahak leihau pambi aduda laibak sokna khurumlaga konungda halakhi rajkumarna mapa ningthauda lai saba ama kauraga yamna thuna nupigi murti ama laibakna sahanbiyu haijarami machagi apambasi pangthoknaba ningthauna murti saba ama konungda kaukhatlami maharani hingsabina konungi chumso paibada natana leingakpagi thabaktasu khut thingjinba haukhre magi machil manau mabung mawpasing saktha hunnaba thaurang paikhatlami nungti numit khudingi umangda sadanba mi tara makhoina chana thaknaba potlam kayaga loinana tharami chatkiba khongbu ayambana halakhide rajkumar leihau onkhrabi mamagi wa thajarakle mahakna mapa ningthauda sadanbasing athapa umangda amuk hanna thabidanaba haijarami adubu ningthauna yakhide nongma angang adu leihau hafamda laktuna hanglami ima hauzik aina taugadabasi karino mamana taklakhi aina taibangmi nama amuk olaklabadi mapok ahum lanthokragani adugi mathakta ipagi mari lapthoknakhiduna tengbang phangba waragani maram aduna ai matam khara leihau pambi oina leikhige nang umangda chatlu aduga ha ipu sorarengi yaisa ima ipagi yeknaba manghanbiyu haina kaptuna lauru hingchabi maharani amadi magi mari mata pumnamak manghankraba tungda aibu taibangmi olhallu mamagi yathang matung ina angang umangda chatuna mapu yaisada wakatlure sauraba yaisana tharakpa yathang matung ina malemda leiba samu singna leima samsangbigi yeknaba hingchaba hingchabi sing tumna hatkibaga loinana konungda landaduna hingchabi maharani busu hatoklami rajkumar khudakta leihau hekluraga pareng lengduna leibakna sabi nupigi murti da huklami angakpani murti du leima samsangbigi asengba saktam onkhre leibak miyam thaudok-sing ngakna yengnarami ningthauna mahaki asengba maharani amasung machabu chetna kolaga mamittagi mapi sinthana ishorbu thagatjarami
Ima ima nungsibi ima, leite taibangda nangumbi ima, kathoklibani nangdi naparigi-damak, awaba kauribani namomgi-damak. Mayamgi-damakta pujarakliba phungawari Kanjau Maiba. Thaina mamangayda huyen khunjamsingi achauba khullamada yamna mathauna maringjel leiba nupa ama leirami. Mahak naha oiringaydagi muknada manam leiba tarakhide. Kalli chawi haibadagi miyamna mabu Kanjau kaurami. Khara ahal oiraklaba matamda mahakki mingda Maiba haiba amaga tapsinki. Madugi maramdi khul kayada laichat laktuna nanarakpa matamda mahakna hidak piduna layinglami. Tinmu laimu tantoktuna anaba kayagi awaba kokhanki. Kanjau maibadi lai singbu kauduna wari sanaba ngammi haina khwaina thajanarami. Oizaba yamna thiba maiba natabanina miyamna mahakpu luna tauki thajabasu thamlami. Kanjau maiba macha nupi ahumga nupa amaga poi. Yamna tangna phangjaba nupadu atomba anganga oibaga imungi misingna khara kethokhanki. Mamingsu tangba tholami. Mahak mabuk mapau phaba haina tanaba yaba angangsu oirami. Tangbana mathot karakpa matamdadi miyamgi mityeng chingsinpham oirakle. Chung phiral chaba rasigun sangkhonba sakphambu singthanadaba mi lesilaktre. Haujikti Kanjau mamau pusinduna masu uningbagi chahi matang yauraklabani. Maram aduna phajabada miyamna singtharibi khungangdugi leisabi thababu mamau oige khanduna mama mapaga pau chatnaba hauraklami. Tangbana soidana thababu pampham thoi haibasi mapagi thajabani. Tasingba maksu thabagi maming panbada tangbadu khoijangdaba tauramdi. Yaningba utlami. Nongma tangba yumgi sankhara chingya tamyada selubadagi numidang wairam karakpada masadu ihai hainingdana urami. Hakchang pumba sagatpaga loinana mamit mana ichoi choirami. Mafam khangdana maikei amada yenglaga seningbagum mahak phuk phuk haugalaki. Walan ngangningdabagum mina hangbada kumlamde. Matau si uraga mamadu yamna mipairami. Leikaida anaba yengba chatkiba mapabu kauhanki. Khudakta chelakkiba Kanjau machagi mawong munna yenglami. Machagi laibakta khut thamduna sagatpagi chang khangnanaba hotnaki. Khujengi thabaki amadi khongyagi mihul yenglami. Kanjau maiba machana nungai tabagi maram khangkri. Layoknare mahak yamna khoisaunarami. Adubu mahak imungi mi kanadasu maram haidoklamde. Machana kari lai uknarubagi haiba khangdoknabagi upaigi matangda mahak leptana khalami. Mathangi ayuktadi tangba yamna chokthana uri. Ipang pangsilaki. Kanjau maibana machagi maramda karimata haidana leikibada mamadu yamna waki. Kanjau maiba yamna thuna irum ningthaugi umangda chatkre. Machagi san seluphamsi irum ningthauna konba lamdamni. Wangbrenna thangjingna natraga marjingna machabu wahanba oiramloi khangna mahak irum ningthaugi masaigonda lakhrabani. Umangi achikpa maphamduda Kanjau mamit usinduna laurami. Ho itau irum ningthau khoyum lai amana aigi icha tangbabu nungai handre wakhal choihalli. Ichagi kari maral laiduna kana khoyum laina chairak pinaba hotnaribano haibadu aingonda sengna amuktang takpiyu. Ichaga lamlan
ꯂꯃꯨꯛꯅꯈꯤꯕꯁꯤ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯊꯣꯛꯈꯤꯕꯅꯤ ꯅꯪꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯐꯝ ꯊꯣꯛꯏ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯄꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯖꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯉꯥꯃꯥꯡ ꯁꯥꯃꯥꯡ ꯆꯥꯗꯅꯕ ꯃꯍꯥꯛꯅ ꯄꯥꯎꯃꯦꯜꯂꯝꯃꯤ ꯃꯇꯥꯎ ꯏꯔꯨꯝ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯍꯟꯈꯤ ꯏꯃꯨꯡꯗ ꯑꯃꯥꯡ ꯑꯁꯣꯏ ꯅꯪꯂꯕ ꯑꯃꯗꯤ ꯇꯨꯝꯗꯅ ꯂꯩꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯃꯇꯥꯎ ꯆꯪꯂꯛꯂꯔꯣꯏ ꯈꯪꯕꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯉꯟꯇꯥ ꯐꯃꯨꯡꯗ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯏꯔꯨꯝ ꯅꯤꯡꯊꯧ ꯂꯥꯛꯂꯤ ꯐꯨꯗꯣꯡꯂꯕ ꯂꯨꯄꯥꯒꯤ ꯀꯨꯆꯨꯗ ꯃꯁꯦꯛ ꯃꯉꯥꯜ ꯆꯥꯎꯕ ꯁꯛꯍꯦꯟꯕ ꯏꯔꯨꯝ ꯅꯤꯡꯊꯧ ꯑꯉꯧꯕ ꯐꯤꯖꯣꯜ ꯑꯉꯧꯕ ꯀꯣꯛꯌꯦꯠ ꯊꯣꯂꯛꯈꯤ ꯃꯥꯡꯒꯣꯜꯗ ꯊꯥꯕ ꯑꯄꯥꯛꯄ ꯐꯛ ꯑꯃꯗ ꯃꯄꯨ ꯃꯅꯥꯏ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯟꯖꯥꯎꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎꯅ ꯂꯦꯡꯕꯤꯔꯛꯄꯁꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯀꯥꯗ ꯁꯣꯛꯂꯦ ꯇꯥꯕꯗ ꯑꯩ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯔꯣꯜꯗꯨ ꯁꯦꯡꯅ ꯇꯝꯃꯨ ꯑꯩꯒꯤ ꯏꯆꯥ ꯇꯥꯡꯕ ꯉꯔꯥꯡ ꯁꯟ ꯁꯦꯟꯕ ꯆꯠꯂꯨꯕꯗꯒꯤ ꯃꯁꯥ ꯉꯝꯗꯅ ꯍꯜꯂꯛꯂꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯄꯛꯂꯦ ꯃꯥꯅ ꯀꯔꯤ ꯂꯪꯖꯔꯨꯕꯗꯒꯤ ꯑꯋꯥꯕꯁꯤ ꯄꯤꯕꯤꯔꯤꯕꯅꯣ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯏꯇꯥꯎ ꯑꯆꯥꯟꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯑꯩꯅ ꯋꯥꯍꯟꯕ ꯅꯠꯇꯦ ꯀꯅꯥ ꯈꯣꯌꯨꯝ ꯂꯥꯏꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯕ ꯍꯣꯠꯅꯔꯤ ꯅꯪ ꯍꯌꯦꯡ ꯑꯩꯒꯤꯗ ꯀꯣꯏꯊꯣꯔꯛꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯊ꯭ꯋꯥꯏ ꯋꯥꯒꯅꯨ ꯑꯩ ꯂꯩꯔꯤ ꯑꯁꯨꯝꯅ ꯏꯔꯨꯝ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯦ ꯀꯟꯖꯥꯎ ꯃꯥꯏꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯀ ꯂꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯃꯪꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯕꯨ ꯀꯥꯎꯊꯣꯛꯂꯒ ꯄꯪꯊꯔꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅꯩ ꯃꯍꯥꯛ ꯃꯇꯥꯎꯗ ꯑꯀꯟꯕ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯀꯟꯖꯥꯎ ꯃꯥꯏꯕ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯎꯃꯪ ꯂꯥꯏꯀꯣꯟꯗ ꯂꯥꯛꯂꯝꯃꯤ ꯁꯨꯛ ꯁꯨꯅ ꯃꯝꯂꯕ ꯑꯍꯤꯡꯗ ꯃꯍꯥꯛ ꯂꯥꯏꯔꯣꯜ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯇꯥꯎ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯁꯦꯡꯗꯣꯛꯄꯥꯠꯇ ꯆꯣꯡꯊꯗꯨꯅ ꯂꯨꯞꯂꯝꯃꯤ ꯃꯍꯥꯛ ꯏꯔꯣꯜꯅꯨꯡꯗ ꯃꯇꯥꯎ ꯊꯣꯔꯛꯄ ꯉꯥꯏꯈꯤ ꯑꯆꯧꯕ ꯏꯔꯩ ꯏꯄꯣꯝꯒ ꯂꯣꯏꯅꯅ ꯃꯇꯥꯎ ꯂꯥꯛꯂꯤ ꯌꯧꯔꯛꯄꯒ ꯋꯥꯔꯤ ꯍꯧꯔꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯥꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥ ꯂꯥꯏꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯑꯣꯏꯔꯝꯂꯤ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯟꯖꯥꯎꯅ ꯉꯛꯅ ꯍꯪꯂꯝꯃꯤ ꯇꯞꯊꯧ ꯏꯇꯥꯎ ꯑꯩ ꯃꯔꯝꯗꯨ ꯍꯥꯏꯒꯦ ꯂꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯜ ꯅꯨꯡꯊꯤꯟ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯄꯥꯠꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯇꯣꯟꯗ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯉꯥꯅꯨ ꯊꯪꯒꯣꯜꯁꯤꯡꯒ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩꯗ ꯄꯥꯠꯌꯥ ꯆꯤꯡꯈꯣꯡꯗ ꯁꯟ ꯁꯦꯟꯗꯨꯅ ꯂꯩꯕ ꯅꯆꯥ ꯇꯥꯡꯕꯅ ꯎꯔꯨꯕꯖꯥꯠꯅꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯈꯤꯕꯖꯥꯠꯅꯤ ꯑꯩꯒꯤ ꯇꯥꯂꯣꯏꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃꯗꯤ ꯁꯥꯊꯦꯛ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕ ꯅꯆꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯆꯟꯈꯤ ꯃꯗꯨ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯅꯃꯨ ꯇꯥꯏꯕꯪ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯑꯄꯥꯝ ꯅꯨꯡꯁꯤꯅ ꯃꯩꯍꯧꯔꯛꯄꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯁꯥꯎꯈꯤ ꯇꯨꯀꯨꯠꯆꯈꯤ ꯈꯨꯗꯛꯇ ꯅꯆꯥꯅ ꯐꯝꯂꯤꯕ ꯃꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯆꯦꯟꯈꯠꯇꯨꯅ ꯃꯊꯛꯇ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯂꯥꯏꯃꯟꯅ ꯅꯥꯕ ꯇꯥꯔꯕꯅꯤ ꯃꯍꯥꯛ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯑꯩꯒꯤ ꯇꯥꯂꯣꯏꯒꯤ ꯃꯁꯛ ꯃꯑꯣꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯏꯇꯥꯎ ꯑꯆꯤꯛꯄꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯇꯥꯏꯕꯪ ꯅꯨꯄꯥ ꯀꯅꯥꯅ ꯀꯂꯛꯃꯤꯍꯧꯕ ꯄꯣꯛꯂꯣꯏꯗꯒꯦ ꯏꯆꯥꯅ ꯇꯥꯏꯕꯪ ꯂꯣꯟꯆꯠ ꯊꯨꯒꯥꯏꯈꯤꯕ ꯅꯠꯇꯦꯅ ꯃꯥꯒꯤ ꯃꯤꯇꯥꯕꯒꯤ ꯆꯥꯡ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯍꯨꯝ ꯑꯃ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯐꯪꯈꯤ ꯃꯗꯨ ꯂꯥꯏꯁꯤꯡꯒꯤ ꯂꯣꯟꯆꯠꯇ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯆꯥ ꯇꯥꯡꯕ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯈꯤ ꯑꯣ ꯃꯤ ꯂꯥꯏ ꯑꯅꯤꯃꯛꯀꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯂꯣꯟꯆꯠꯄꯨ
ꯃꯄꯨꯡ ꯐꯥꯅ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯅꯤ, ꯑꯃꯨꯛꯇꯪꯗꯤ ꯀꯨꯕꯤꯅꯕ ꯏꯇꯥꯎꯅ ꯍꯥꯏꯅꯕꯤꯌꯨ꯫ ꯌꯥꯔꯔꯣꯏ ꯏꯇꯥꯎ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯅ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏꯗ ꯊꯦꯡꯈꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯒꯤ ꯑꯅꯥꯕꯁꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯂꯛꯏ꯫ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯦꯡꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯇꯦꯡ ꯅꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯋꯥꯐꯝꯗꯨ ꯈꯟꯅꯁꯤ꯫ ꯏꯆꯥꯕꯨ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯒ ꯃꯨ ꯀꯧꯕ ꯇꯨꯔꯦꯜꯅ ꯆꯦꯟꯕ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯂꯝꯗꯝ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯍꯤ ꯆꯥ ꯀꯌꯥ ꯄꯥꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝꯗꯨꯗ ꯆꯠꯂꯨꯏ꯫ ꯑꯋꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯐꯝ ꯄꯥꯠ ꯀꯨꯝꯂꯕ ꯑꯆꯧꯕ ꯇꯨ ꯈꯣꯡ ꯑꯃ ꯍꯧꯖꯤꯛꯇꯤ ꯁꯤꯡꯃꯨꯠ ꯁꯤꯡꯅꯥꯡ ꯑꯃꯗꯤ ꯇꯧꯅꯥꯅ ꯐꯨꯟꯈꯤꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒ ꯁꯝꯅꯕ ꯉꯝꯗ꯭ꯔꯦ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯄꯤ ꯁꯤꯟꯊꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯑꯆꯧꯕ ꯈꯣꯡ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯑꯔꯨꯕ ꯂꯥꯏꯖꯅ ꯊꯟꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡꯅ ꯂꯩꯇꯦꯡꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯃꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯥꯟꯗꯝꯒꯨꯝ ꯐꯖꯔꯕ ꯄꯥꯠ ꯑꯅꯧꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯅꯊꯧꯅꯥ ꯅꯔꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯡ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯉꯝꯂꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯥ ꯑꯅꯥꯕ ꯐꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯟꯇꯤꯛꯅꯕ ꯑꯗꯨꯃꯛ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯐꯤꯒꯥꯎ ꯁꯥꯅ ꯂꯧꯖꯔꯤ, ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯖꯔꯣꯏ꯫ ꯏꯇꯥꯎꯅꯁꯨ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ꯫ ꯅꯪꯒꯤ ꯊꯧꯅꯥ ꯑꯩꯅ ꯈꯪꯏ꯫ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎ꯫ ꯏꯔꯨꯝ ꯅꯤꯡꯊꯧꯅ ꯀꯟꯖꯥꯎ ꯃꯥꯏꯕꯕꯨ ꯏꯃꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯦ꯫ ꯀꯟꯖꯥꯎ ꯋꯥꯈꯜ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯂꯩꯔꯨꯕ ꯇꯥꯔꯦ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯃꯆꯥ ꯇꯥꯡꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯅꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎꯃꯦꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯎꯅꯈꯤ꯫ ꯃꯆꯥ ꯇꯥꯡꯕ ꯀꯟꯅ ꯂꯥꯏꯌꯦꯡꯂꯤ, ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯕ ꯇꯧꯗꯅ ꯉꯥꯏꯕꯤꯈꯣ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯀꯟꯖꯥꯎ ꯃꯔꯨꯞ ꯑꯍꯨꯝꯒ ꯂꯪꯐꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏ ꯆꯦꯡ ꯃꯦꯔꯨꯛ 5 ꯉꯥ ꯊꯨꯝ ꯈꯔ ꯈꯔ ꯆꯦꯡꯖꯦꯟ ꯑꯣꯏꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯇꯨꯡꯗ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯆꯤꯡꯂꯣꯜ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯕꯣꯁꯤꯡꯒꯤ ꯂꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯪꯒꯣ ꯆꯤꯡ ꯑꯃꯗꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯂꯥꯜꯂꯕ ꯇꯨꯡꯗ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯨ ꯇꯨꯔꯦꯜ ꯌꯧꯔꯦ꯫ ꯃꯈꯣꯏꯅ ꯊꯨꯡꯂꯨꯕ ꯈꯨꯜ ꯑꯗꯨ ꯑꯋꯥ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯀꯟꯖꯥꯎ ꯃꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯪꯒꯠ ꯍꯟꯗꯥ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯏꯔꯨꯝ ꯅꯤꯡꯊꯧꯅ ꯇꯥꯛꯂꯛꯄ ꯑꯃꯟꯕ ꯄꯥꯠ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯑꯗꯨ ꯊꯤꯈꯤꯕꯅꯤ꯫ ꯊꯥꯈꯥꯏ ꯑꯃꯒꯤ ꯇꯨꯡꯗ ꯀꯟꯖꯥꯎ ꯊꯣꯡ ꯑꯃꯟꯕ ꯊꯦꯡꯅꯔꯦ꯫ ꯀꯟꯖꯥꯎ ꯈꯣꯏ ꯈꯣꯡꯃꯟꯒ ꯅꯛꯅꯕ ꯑꯆꯧꯕ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯕꯨ ꯂꯝꯗꯝꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯇꯦ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯅ ꯂꯧ ꯏꯪꯈꯣꯜꯒꯤ ꯊꯕꯛꯇ ꯁꯤꯜꯂꯪꯗꯨꯅ ꯁꯦꯜ ꯇꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯟꯖꯥꯎꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯗꯦ꯫ ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯗꯨꯅ ꯑꯋꯥꯕ ꯀꯣꯛꯄꯤꯈꯤꯕꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯡꯊꯥꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯕ ꯇꯥꯟꯖꯥꯃꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯇꯦ ꯀꯟꯖꯥꯎ ꯃꯥꯏꯕꯕꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯟꯖꯥꯎꯗ ꯃꯆꯥꯕꯨ ꯂꯥꯏꯌꯦꯡꯅꯕ ꯍꯥꯏꯖꯔꯝꯃꯤ꯫
Kanjau layingba haukhre. Nongma nongmagi asum khara khara phagalaktuna macha ibungona chatpa ngamlakpada ningthau haraubagi ngamkhai leiramde. Machana marupsinga sanarakpa ubada ningthauna Kanjaubu laimakni khalami. Sana lupa amadi mamal yamba potlam kaya Kanjauda khudol tamkhre. Madu ubada konungi awamaibasing kalakpana leifam khanglamde. Makhoina Kanjaubu ikaiba pibada natana hatokpa pamlami. Fongna khut thaba yadabana makhoina Kanjauda laiwa tinwa amadi mantra jantragi mahaida sangyingna si haina singnarami. Nongma hakchang kanna ngamdraba phamnaiba ahal amagi mihul yengnaba ningthauna maiba mayam kokhatlami. Awa maiba singi marakta Kanjausu yaurakhi. Mihul yenglaga anaba adu kari numitki karamba pungpham khenphamda sigani haibadu taku haina ningthauna changyeng ama pangthoklami. Kanjauna thaba matam chapchana ahal adu nongakhre. Pelaba ningthauna madudasu kate maiba Kanjaubu miyam mangda thagatkre. Haujikti awa maiba pumnamak saubana pandom lomkhre. Kanjaubu singnabasi hiram kayada sauthorakhi. Kanjau machana leihoriba phibam mikup ama phauba kauba leite. Matau irum ningthaugi thauda tattana ningsinglami. Mahak tanja yengduna leiribani. Maibasingna sinduna lamjel tanabagi thabak ama pangthoklami. Maduda Kanjauna mahakka loinarakpa nupa ahumdu puthokhi. Kanjaugi kanglup katena thoibada awasingi napal tekle. Mukna takhatnasi haina singnarakpadasu kate Kanjaubu thaba ngamba awa amatasu leikhidre. Masigi tungda awasingna hiyang thanasi haina hairakle. Kanjau mamai leiduna chenkhide. Handakti pontha chauna thanasi haiki. Hiyang thanabagi mawong amadi pontha lepada ningthauna sakhi oihansi haibasu yanare. Konungda miyam tilami. Lepna khiba warol ningthauna laibak mangda amuk hanna laukthokre. Maroldi ahanbada awa maibasing amadi Kanjaugi kanglup animakna apamba u khanduna hi amamam tha tarukki manungda saba loigadabani. Yamdrabada hiroi kundagi tadana tongba yaba pakpa sangba manaba hi oigadabani. Ani subada Kanjauna maithirabadi mahakbu khudakta angang olhangadabani haibadi hatgadabani. Awa maibasingna maithiragana mu turelga tainaba lam samni palom sangba khongman adu hi honba yana yamna nana sengdokadabani. Yana raba wafamsi ngakna chatnagani haina ningthaugi mangda kanglup animak wasaknakre. Awa maibasing hi sanaba u thiba haukre. Kanjausu mahaki marupsinga loinana achauba umangda u thiba thorakhi. Humni suba numitta Kanjauna mawu mata phaba achauba tal pambi ama thengnarami. Numittu irai oirami. Mahak u adugi mawong yenglaga makhoigi leifamda halakhi. Mathangi numit thangjagi ayukta Kanjau marup singaloinana tal haufam yaurakhi. Makhut yetna uda soklaga laiwa mantra kaya solaba tungda Kanjau thang thangatuna laurakhi. He layoiraba u nangna aigi hi oibinaba paujel pirabani. Wahai singa siga loinana Kanjau maibana laibaktagi kap ani haigatlaga thangpham ama yankhi. Angakpani thangphamdagi angangba i bri bri kamthorakpa ubada marupsingdu tujunglami. Kanjau makha tana udu yandana halakhi. Thangja tareta khara khara yanduna udu tuhallaba tungda makhoi nupa marina mathang thangja taretki matam sangna hi saba loisile.
ꯊꯥ ꯑꯍꯨꯝꯂꯣꯝ ꯎꯃꯪꯗ ꯀꯪꯍꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯅꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯍꯤꯌꯥꯡ ꯊꯥꯅꯕ ꯅꯨꯃꯤꯠꯇꯨ ꯂꯥꯡꯕꯜ ꯊꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯨ ꯇꯨꯔꯦꯜꯒꯤ ꯂꯨꯔꯕ ꯏꯁꯤꯡꯅ ꯃꯕꯨꯛ ꯊꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯆꯧꯕ ꯑꯅꯨꯋꯥ ꯑꯃꯒꯤ ꯃꯄꯥꯟ ꯑꯀꯣꯏꯕꯗꯨ ꯐꯤꯉꯧ ꯐꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯅꯤ ꯂꯦꯞꯅꯈꯤꯕ ꯍꯤꯌꯥꯡ ꯊꯥꯅꯐꯝꯁꯤ꯫ ꯑꯅꯨꯋꯥꯒꯤ ꯏꯁꯤꯡꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒ ꯁꯝꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯁꯤꯡꯒ ꯀꯟꯖꯥꯎ ꯀꯧꯕ ꯀꯇꯦ ꯃꯥꯏꯕ ꯑꯃꯒ ꯄꯨꯟꯁꯤꯅ ꯄꯣꯟꯊꯥ ꯑꯣꯏꯔꯒ ꯍꯤꯌꯥꯡ ꯊꯥꯅꯕꯒꯤ ꯄꯥꯎ ꯈꯨꯡꯒꯪ ꯀꯌꯥ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯑꯀꯟꯕ ꯍꯤꯔꯣꯏꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯤꯡꯒꯤꯅ ꯑꯋꯥ, ꯀꯟꯖꯥꯎꯒꯤꯅ ꯀꯇꯦ꯫ ꯑꯋꯥ ꯂꯩꯕꯥꯛꯇ ꯂꯩꯕ ꯀꯇꯦ ꯀꯌꯥ ꯀꯌꯥ ꯀꯟꯖꯥꯎꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯅꯨꯋꯥꯒꯤ ꯏꯁꯤꯡꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯍꯤ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅ ꯃꯆꯤꯟ ꯆꯞ ꯃꯥꯟꯅꯅ ꯊꯝꯈ꯭ꯔꯦ꯫ ꯍꯤꯔꯣꯏ ꯀꯨꯟ ꯃꯥꯒꯤ ꯃꯥꯒꯤ ꯍꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯀꯟꯖꯥꯎ ꯃꯩꯇꯩ ꯀꯣꯛꯌꯦꯠ ꯂꯩꯇꯦꯡꯗꯨꯅ ꯍꯤꯔꯨꯕꯥꯛꯇ ꯃꯈꯣꯡ ꯑꯣꯏ ꯊꯝꯂꯒ ꯃꯔꯨꯞ ꯍꯤꯔꯣꯏꯁꯤꯡꯕꯨ ꯊꯧꯔꯥꯡꯗ ꯂꯩꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯋꯥ ꯃꯥꯏꯕꯁꯤꯡ ꯀꯣꯛꯌꯦꯠ ꯌꯦꯠꯄ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯔꯦꯟ ꯃꯈꯣꯡ ꯌꯦꯠꯅ ꯍꯤꯔꯨꯕꯥꯛꯇ ꯅꯦꯠꯂꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯦꯞꯂꯝꯃꯤ꯫ ꯍꯤ ꯑꯅꯤ ꯂꯝ 3 ꯂꯣꯝ ꯄꯥꯛꯄ ꯃꯔꯛ ꯃꯔꯛꯇ ꯁꯔꯥꯡ ꯑꯃꯗꯤ ꯀꯪꯅ ꯏꯃꯥꯏ ꯀꯨꯞꯈ꯭ꯔꯕ ꯍꯤꯔꯝ ꯂꯩꯇꯕ ꯑꯅꯨꯋꯥ ꯑꯃ ꯇꯨꯕꯠ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯥ ꯊꯪꯕ ꯇꯣꯔꯕꯥꯟꯒꯤ ꯂꯝꯊꯨꯡꯐꯝ ꯌꯧꯕ ꯍꯥꯟꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯟꯇ꯭ꯔꯤꯅ ꯂꯝꯊꯥꯈꯤꯕꯒ ꯅꯤꯡꯊꯧ ꯂꯝꯊꯨꯡꯐꯝꯗ ꯐꯝꯂꯒ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯇꯦ ꯑꯃꯁꯨꯡ ꯑꯋꯥ ꯍꯤꯔꯣꯏꯁꯤꯡ ꯃꯇꯤꯡ ꯐꯨꯗꯣꯛꯅꯈꯤ꯫ ꯑꯃꯅ ꯍꯦꯟꯒꯠꯇꯦ, ꯑꯃꯅ ꯁꯣꯠꯊꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯍꯤꯔꯝ ꯆꯨꯝꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ꯫ ꯀꯟꯖꯥꯎ ꯃꯥꯏꯕꯒꯤ ꯍꯤ ꯂꯝ 50ꯔꯣꯝ ꯆꯠꯂꯕ ꯇꯨꯡꯗ ꯆꯞ ꯂꯦꯞꯈꯤ꯫ ꯏꯔꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯂꯝ 10ꯒꯤ ꯆꯥꯡ ꯑꯋꯥꯁꯤꯡꯅ ꯍꯦꯟꯒꯠꯈꯤꯔꯝꯃꯤ꯫ ꯇꯣꯔꯕꯥꯟꯗ ꯀꯨꯝꯃꯩ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯂꯥꯎꯅꯔꯛꯂꯤ꯫ ꯀꯇꯦ ꯃꯥꯏꯕ ꯍꯟꯗꯛꯇꯤ ꯃꯥꯏꯊꯤꯔꯒꯅꯤ, ꯁꯤꯕ ꯇꯥꯔꯕꯅꯤ꯫ ꯀꯇꯦ ꯍꯤꯔꯣꯏꯁꯤꯡ ꯅꯣꯡꯁꯥꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯐꯨꯗꯦꯛꯇꯨꯅ ꯍꯤ ꯂꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯀꯟꯖꯥꯎ ꯈꯔ ꯉꯛꯂꯕꯁꯨ ꯃꯤꯄꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯉꯛ ꯆꯦꯞꯊꯔꯒ ꯍꯤꯒꯤ ꯃꯈꯥ ꯏꯔꯣꯜꯅꯨꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯤ ꯑꯁꯥꯡꯕ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯆꯔꯥꯡ ꯆꯥꯊꯣꯛꯄ ꯍꯣꯠꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯟꯖꯥꯎ ꯃꯍꯥꯛꯀꯤ ꯍꯤꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯈꯣ, ꯅꯤꯡꯍꯟꯅꯕꯤꯒꯅꯨ"꯫ ꯍꯧꯖꯤꯛ ꯀꯟꯖꯥꯎꯅ ꯎꯔꯦ꯫ ꯍꯤꯒꯤ ꯑꯁꯥꯡꯕ ꯃꯔꯩꯅ ꯂꯝꯊꯨꯡꯐꯝ ꯅꯛꯅ ꯆꯔꯥꯡ ꯐꯣꯏꯗꯠꯇꯨꯅ ꯃꯈꯥꯗ ꯏꯟꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯁꯤꯡꯒꯤ ꯍꯤ ꯂꯝꯊꯨꯡꯐꯝ ꯌꯧꯒꯗꯕ ꯂꯝ 50ꯔꯣꯝꯇꯃꯛ ꯉꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯤꯔꯣꯏ ꯄꯨꯝꯅꯃꯛ ꯏꯀꯥꯏꯕꯒ ꯑꯋꯥꯕꯒ ꯄꯨꯟꯈꯤꯗꯨꯅ ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯟꯖꯥꯎꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯤꯅ ꯂꯝꯕꯤ ꯐꯥꯠꯄ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕꯁꯤ ꯃꯊꯟꯇꯅꯤ꯫ ꯌꯦꯡꯉꯨ, ꯀꯇꯦꯁꯤꯡꯒꯤ ꯍꯤ ꯄꯥꯏꯕꯒꯨꯝ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯑꯋꯥ ꯃꯥꯏꯕꯔꯦꯟꯁꯤꯡꯒꯤ ꯍꯤꯗꯒꯤ ꯂꯝ 10ꯔꯣꯝ ꯃꯥꯡ ꯊꯥꯒꯠꯂꯒ ꯀꯟꯖꯥꯎ ꯃꯥꯏꯕꯒꯤ ꯍꯤꯅ ꯄꯟꯊꯨꯡꯐꯝ ꯌꯧꯈꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯑꯍꯜ ꯂꯃꯟ, ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯉꯛꯃꯟꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯉꯥꯡꯅꯔꯝꯗꯦ꯫ ꯈꯨꯕꯤ ꯆꯤꯛꯇꯨꯅ ꯌꯦꯡꯅꯈꯤ꯫ ꯀꯟꯖꯥꯎꯒꯤ ꯍꯤꯔꯣꯏ ꯄꯨꯝꯅꯃꯛ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯅꯕ ꯂꯣꯏꯔꯕ ꯃꯇꯝ ꯐꯥꯎꯕ ꯑꯋꯥꯁꯤꯡꯒꯤ ꯍꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯑꯉꯛꯄꯒꯤ ꯃꯊꯛꯇ ꯑꯉꯛꯄ ꯑꯃꯨꯛꯁꯨ ꯍꯥꯞꯈ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯀꯟꯖꯥꯎ ꯃꯥꯏꯕꯒꯤ ꯍꯤ ꯃꯃꯥꯏ ꯍꯨꯠ ꯂꯩꯔꯒ ꯂꯝꯊꯥꯔꯛꯐꯝ ꯇꯝꯅ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯌꯧꯈꯤꯕ ꯍꯤꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯋꯥꯁꯤꯡꯅ ꯀꯟꯖꯥꯎ ꯃꯥꯏꯕꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ
ꯀꯣꯅꯨꯡ ꯃꯥꯏꯕꯁꯤꯡꯗ ꯈꯣꯡꯃꯟ ꯁꯦꯡꯗꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯧꯇꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯀꯨꯟꯒꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯣꯡꯃꯟ ꯁꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯀꯟꯖꯥꯎ ꯃꯥꯏꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯇꯠꯇꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯈꯣꯡꯃꯟꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯀꯟꯖꯥꯎꯅ ꯑꯋꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯅꯤꯡꯊꯧ ꯌꯥꯊꯪ ꯐꯪꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜꯄꯣꯠ ꯌꯥꯝꯅ ꯄꯤꯔꯝꯃꯤ, ꯃꯗꯨ ꯀꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯍꯨꯝꯒ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯈꯤ꯫ ꯀꯟꯖꯥꯎ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯈꯤ, ꯃꯔꯝꯗꯤ ꯃꯆꯥ ꯇꯥꯡꯕ ꯅꯥꯕ ꯐꯔꯝꯂꯦ꯫ ꯑꯊꯧꯕꯁꯤꯡꯅ ꯄꯥꯝꯖꯕꯗꯤ ꯁꯤꯕ ꯆꯪꯕꯒꯤ ꯂꯥꯟꯐꯝꯅꯤ, ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯩꯗꯨ ꯑꯃꯤꯇ꯭ꯔꯒꯨꯝꯅ ꯊꯨꯝꯕꯅꯤ꯫